Kasi laba Y.O.S.C Annual Meritorious and Excellent Award 2026 si koi pangthok sabani si koi chahi bagi calendar program hoina koi adum Y.O.S.C gi pangthok sabani maruina koi ni si pangthok sari se satra naharul sing sports personalities sing and in various fields ke yada national amasung international gi thak achievers sing do moi sing ji puning thogat chaboina pangthok sabani adubu masi koi tasengna punamak manipur da leiriba satra sing punamak amadi manipur da leiriba sanaroi punamak ade manipur gi feel ka yada manipur gi mai pubirakani haidna hona biriba pai punamak koi koi punamak gi sinba ngamjade pambadi punamak gi sinba pamjabani maroi na ngasi gi koi ni sinjariba program asi koi gi angang sing asina hogalagli ba angang sing manipur gi nong yumbire loira kadaba satra sing manipur gi yumbire loi kadaba sports personality sing manipur gi damak ijat age ijat kya pubire iba mai kya pubire iba sports personality plus gi in various fields the journalism art and culture in any fields the life me am say encourage to jari gi maram di na nomadi sung soi soi dana hairiba satra naharol sing sports personality sing amga sige achievers sing asina manipur imalai baga se asigi dum ta hujik chu thoi ba eos we situations ke ase masle da mokoi gi matam da su achoba tamoi sing hoi ba tamoi goi ba same contribution no piraga manipur ma gi dum ta apa thau thobai kya pubira kani haibagi inspiration du bijabani sanaroi kya na manipur ma gi amasung india gi oiba mingcha pubirakpa madu gi dum ta koi purakna gi dum ta hona jaba sanaroi sing je hojing asi gi yori ba sanaroi stida lakadoriba japan da pangthokadoriba 28th Asian Games ta ju saruk yagadoriba koi gi sanaroi sing yauri mokoi sing si pungning thogat chaba loina na ngasi gi koi sinjari ba sida dignitary juna koi haijaru bada sanaroi gi field dai koi gi football gi manipur gi india gi messi ni haina khangnariba koi gi renity hoi yauri adagi IS officers sing IRS officers sing MCS officers sing and top entrepreneurs amadi Dr. Webiri by koi gi Uncle Dovely chairman and managing director Babina Groups ki ju yaubiri amasung Professor Dr. Indra Kumar yaubiri sumain to Dr. Hiram Kudingmat ki Manipur gi waraba apauba Manipur gi waraba chot thogai lori basing ase sing pulap punchen jaraga angang sing asina makoi inspiration no makoi urkan inspiration no phangjaba loina na makoi na ekoi program asi loisilakpa matam haitare award function asi loisilakpa matam da makoi na pamjari ba aidi hayeng IS officer mo winning ba hayeng the sports ki field about sports personality winning ba entrepreneurs of how winning ba business personality of how winning ba doctor of how winning ba journalism of how winning ba mayam singa do mo da interaction ki program amo su tho sinjaraga mokoi sing jangang sing se ekoi na samgat pada choba aidare ekoi ngamjaba thodang ama lojaraga manipur sembagi part amani haina miyam da thamjage oh ekoi gi total class 11 class 10 amasung 12 pida and the total 75% natraga CGPA 7.89 ni matakta panglakpa satrasi 53 ni and ki sanroida aduna international achievers aita international ki medal lora aba player ahum amaga and aside the taekwondo gi aniyama then wusu gi player ma hairu player si jona prince kon samjanda lakaduri ba 2026 ki Asian Games ta Japan da chalaga ekoi gi manipur gi mai porakani hairuna sa thamjari ba ngang ne ma se ekoi Moscow da andak da pangthok ki ba 2026 ta wusu gi gold medalist lor poma gi category da lor pa ngang mai ma su yauri and journalism da ekoi gi laikai sidagi hojrak pa senior journalist ekoi gi yamba Nongthomum Brown Nongwaitem Brown ngapigen Nongwaitem Brown was pillar of the nation award journalism da lobi rakpa mi amna di kyam recognize kadi to bidaba ado akoi na smaine award lor kusi atagba manipur da kyam tagna thoku oiba adu gi damakta mo khoi su yauraga felicitate tawjabani adu ga moroina akoi satra naharol sing sina yum da parga tharakpa pe khada gi 75% phangbaje masiga chamana na manipur gi yam chaos oiraba situation sidaida yum da leibo khangdra yum mai chakhra ba namak mai chakhra ga akoi gi leiriba
IDP singina leiba mawong sidagi hꯧjuk 10 ga 12 kada makoina ga pass tor pa je pani yam haraujaba adna mawoina makoi ju pung thogat pai ba ji yam choba thodang amani khalla kanda akoi IDP sajiwa da leiba IDP akoi moi class 10 gi dagi mapan namaga class 11 class 12 ki da mapan magai tarani pan mak su gal chide akoi ni invite ja indi is museum da leigami ngasi kam na matanda ningthokjam Celia Devi Dataro ningthokjam sangam Nangom Sanathoipi Matanda nongthombam Reni Bas son of nongthombam pre-overta madi leiro mayam asinasu khangan ningi manandi madugi angang budi asmaina honor ko wera poni haina adudi kaido bugi tumam sabam khandagai kang warata maila asu lactrasu kendal thagatna ahin kaya hoda kiba pa kiba adugi result na ngasi nakoina masugumba number aduga Mina, lagi nama naga singago. Lila drama yang support togriba. Always I want awat to kudi motes kalau to bidana sports magi field wedaliba. Aduga larikta laisuda pidam na fong weba. Aduga bi ama ni hari se na koi kau hari dah